Nonedagi Kuki Nupi Ama mamingna Jilu Paite wife of the James Paite ngasi Kakshingda dukan amada GP tawbada Kuki Nupi ni khanglakpadagi meyamna 80 unit 59 Kakshing Khunau unit ta senior abamatung unit ki members singna amuk tek ta kaidana police sinakre hairi arambai tingolna nupi angang singbu minung si thaujal utpa amadi ikai khumna bakaloina thadukhiba amadi jiribamda Kuki singna angang ahum nupi ahum punam miyoi taruk tamthin ut lebagaloina na Kuki nupa kayana sarak tamlaw matung hatukhiba thodok ani sigi matangda iramdam kangleipak asigi maitai chanura amagi thamoigi paudam khara mitlu piranga loinana lebak meyamda thamlakli mayam aisako tummagena phangda changaba kanibako tida tumamdai nghaktanga Facebook changambadu deida aina post ama thengnayabako unit 80 unit 59 na sumaina Kuki Nupi Ama sumaina kanbiraka police ta sinagre thadokre phasana nako adugi post ubada thamoi damna sauning bai gadra nuai ta bai dura pin ta bai dura ama phawe bako adugi ai kena tawbane hoi asi bawda khoi maitai na moise nupi angang da khut tha de na lai ri bung pa sum sin loi kanbiraga lai ai yam hai pa sa yam khang ai dana haijabu sunate ai gi pukning da ai gi wakhal da farok paduni ko lan tongna bane asuk yam ba mi ibung oishunu ipo oishunu ko ichi oishunu ichan oishunu lai khitraba myam se ai thawoina ka hina su khanjalu de nuai tabadi phawi adubu izati gi ama lai tabani nuai tabadi phawe adubu ka hena di khanjande kai gi no har kanda lan tonarabani na khara di sokpa ta bani shiba ta bani adumai dum khalle nuai taba phawro su adubu hantak hauki ba jiri da moi taruk shibadu da angang maza tha nipan adegi chahi ani makhai angang pimsa gi angang lei da ba ko adu di thamya so ebo ko ko mya aina hena thamoi kai ri se ko tha nipan gi angang hai ba se isa gumbani buko chahi ani makhai angang icha gumbani ba mayam su loina nuai ta padi phaunaram gani ko adu tha nipan gi angang hai ba se ima baba hai ba po ko hai tri ba ngang ni tading tambi ba ngang ni ba adu gi angang du kamai hat ki o adu tana pisak pi ba nupi masa do ko sahi tara drama thui gi nupi masa do nupa kaya na no ba hanjin rep tawra hat ki ba to ko adu nupi moina ko China do ai sa do iramdi kamai dawni khallu badane China do phasana phange ba adagi ima gumma ba ibo gumma chai humpu suraba nupi du nupa kaya na no rep tawraga hat ki ba to ko aduna ibung ipa ga ina hingnaga dumaina tekta kaitanaga nupi ne khoi de khut tharoi minung si chawi gan thadok kim thamoi yam sak pa ma phawe pa ko hum ta sing da